ꯆꯤꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯥꯒꯥꯅ ꯀꯣꯏꯁꯜꯂꯒ ꯂꯩꯔꯛꯄ ꯏꯄꯥ ꯏꯄꯨ ꯁꯦꯟꯆꯨꯔꯤ ꯀꯌꯥꯗꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯣꯟꯅ ꯃꯄꯨꯕꯨ ꯇꯥꯟꯕ ꯃꯑꯣꯡꯗ ꯇꯧꯔꯛꯈ꯭ꯔꯗꯤ ꯂꯦꯟꯒꯤ ꯏꯁꯨ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯅꯥꯒꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯦꯞꯈꯠꯄ ꯇꯥꯏ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯦ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀ ꯐꯥꯒꯤꯅꯤ ꯍꯥꯏ ꯑꯋꯣꯏꯕꯅꯤ ꯍꯥꯏ ꯐꯥꯒꯤ ꯑꯣꯏꯔꯝꯕ ꯈꯪꯗꯦ ꯑꯋꯣꯏꯕ ꯑꯣꯏꯔꯝꯕ ꯇꯥꯕꯅꯤ ꯑꯋꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯅꯅꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯛꯏꯁꯤ ꯋꯥꯊꯣꯛ ꯂꯥꯛꯏꯁꯤ ꯋꯥꯀꯠ ꯋꯥꯍꯣꯡ ꯂꯥꯛꯏꯁꯤ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯒ ꯃꯥꯕꯨ ꯐꯨꯕ ꯆꯩꯕꯒꯤ ꯊꯥꯛꯇ ꯂꯥꯛꯏꯁꯤ ꯃꯥꯅ ꯃꯈꯨꯠ ꯁꯥꯡꯕꯒꯤ ꯑꯣꯏꯒꯗꯕꯅꯤ Hello china mam khurumjiri mam prokpu mam ngasi ju putuna akle anoba update ma adi mam tamna si nan thoki ba thok du do mari lena na naga yamba mana hongdrok ba wafam indigenous yellow me hairabadi naga makhoi ni aduga chingasi naga na koisel laga century ka yadagi leirakrabani aduga kuki makhoina lakpase yamna kona lakpani aduga naga makhoi gi ipa ipu singna yanaraba matung kharane gi naplaga leirakpa khaktani kuki makhoi ase aduga asum leiraga makhoina yongna mapu tanbagum mapu sarakpa si naga isinau sing asina tumina leiba yaroi haiduna yamba asina phongdrokli adudi mam yamba sigi wafam si tamna si ko ahanmada mapu indigenous yelhomi haibadi naga akhoi sine aduga topa jati maite mayam su lei ching haibase akhoi naga na koisalaga leirapa ipa ipu century kyadi lakhrabani ichi now kuki singda akhoi na leigunu adu ada haina tamba su leite adubu moi kona lakpani haise history na very clear sidi leirabani adu maina ngasi siwaida tangkhul gi khunda oigera lengme gi khunda oigera jelerong gi khunda oigera kuki khara taba mayam se akhoi ipa ipu singna yaraga yahalaga moina matam khragi sumaina nabla khollaga leirapa khaktani sum leiraga ngasidi chinau lengmei singda atopa naga singda moina mapu saraga adum onna taina biba adu usit thawaidaba tauba tangthokpa phuba chaiba asik ma taurakpase akhoi taiba mi ama oina mase yagadaba nate chanaba se shwa yaroi aduna akhoi hoi nungsi chamina na loina leimina si leiba budi adubu akhoi gi yonna mapubu tanba mongda taurakhradi лен기 이슈 락바 간다디 나가 마야 마코에 레컷바타이 호컷바타이 옐호미 마얌 호컷바타이 영어 가다이 너 플라들라라가 시기 쿤다 ꯈꯛꯇ ꯅꯠꯇꯦ even ꯇꯥꯡꯈꯨꯜꯒꯤ ꯃꯐꯝꯗꯁꯨ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯗꯤꯁꯄ꯭ꯌꯨꯠꯁꯦ ꯍꯧꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯔꯝꯕꯅꯦ ꯂꯝ ꯍꯦꯛꯇ ꯏꯟꯀ꯭ꯔꯣꯁ ꯇꯧꯁꯟꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨ ꯃꯁꯛ ꯈꯪꯁꯤ ꯃꯄꯨ ꯈꯪꯁꯤ ꯂꯝꯗ ꯌꯥꯝꯅ ꯀꯥꯔꯥꯟꯂꯒ ꯀꯣꯟꯅ ꯂꯥꯛꯄ ꯃꯤꯗꯨꯅ ꯂꯝꯗꯣ ꯑꯩꯒꯤꯅꯤ ꯃꯈꯟꯗꯣ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯧꯔꯔꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ indigenous people forumꯅꯁꯨ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯟꯅ ꯂꯦꯞꯇꯗꯅ ꯑꯩꯈꯣꯏ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯅ ꯉꯁꯤ ꯁꯨꯃꯥꯏꯅ ban tawbiriba seta laibiri punama atopata lairi punama noi mathang pau pibiyo phajana tawbiyo masi phajana para piraga aikhoi soikhre lankhre haidana tawpham thopadu tawraga matumnauda aikhoi amu tawraroi sigumba amu tawrade aikhoi digi asidigi aikhoi laibi yar aikhoi bu tangthokpiyo haibagumba agreement phajana ama leitri phobadi aikhoi masi shwa yaba yaroi haibase lepiyo adunda lepkadabani aduna aina mai bensinda do haininge aduga mu ichi magi wafam amuk tamnasi Koncha Khul Nungiram Women Development Society ki secretary oiri ado ngasi akhoi gi thokliba incident asi akhoi gi khun Koncha Khul ge Nungiram khun asi da thokhibani akhoi gi lamda akhoi khun asi da khoina khun yum sajage haina lam si pak thokbada ki singna yaroi haina moina adu akhoi bu sumaina problem tawthoe aduga akhoi gi bak suriba nupi yum sage haina masagi yum sage haina semriba nupi bu su moina phubiba aduga moi namthubiba adumaina moina adumaina tawbiye aduga akhoi gi nupi bu su moi mi mayam la ꯔꯒ ꯐꯨꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯁꯤꯗ ꯕꯟ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯅꯨꯄꯤ ꯑꯃꯕꯨ ꯊꯕꯛ ꯁꯨꯔꯤꯕ ꯃꯁꯥꯒꯤ ꯂꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝ ꯁꯥꯖꯒꯦ ꯍꯥꯏꯅ ꯂꯩꯕ ꯃꯤꯕꯨ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯉꯁꯤ ꯁꯤꯗ ꯕꯟꯁꯤ ꯇꯧꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯔꯦꯟꯖꯀꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯔꯤꯡ ꯔꯣꯗ ꯑꯣꯏꯅ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯕꯅꯤ ꯑꯥꯏꯕꯤ ꯔꯣꯗ ꯍꯥꯏꯅ ꯁꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯕꯟ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗ ꯒꯣꯔꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯒ ꯑꯁꯤ ꯌꯥꯅꯕ ꯏꯪꯊꯕꯁꯤ ꯄꯨꯔꯛꯕꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯣꯡꯖꯪꯁꯤ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯗꯟꯗꯤ ꯄꯤꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯂꯝ ꯅꯠꯇꯕꯗ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯑꯣꯠꯕꯤꯕ ꯍꯔꯥꯁ ꯇꯧꯕꯤꯕ ꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨꯗꯨ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯠꯅ ꯆꯠꯊꯕ ꯌꯥꯕ ꯑꯦꯛꯁꯟ ꯇꯧꯕꯤꯕ ꯌꯥꯕꯗꯣ ꯂꯧꯈꯠꯄꯤꯌꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯗꯟꯗꯤ ꯄꯤꯕꯤꯌꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ aduga makoina
ꯑꯅꯤꯁꯨꯕ ꯅꯨꯃꯤꯠ indefinite ban ꯆꯠꯊꯈꯤꯕ ꯃꯃꯤ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤꯁꯤ ꯑꯩꯈꯣꯏ day 2ꯒꯤ indefinite blockade ꯇꯧꯔꯤ ꯉꯁꯤ day 2ꯒꯤ ꯃꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ solution ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ continue ꯇꯧꯒꯅꯤ sida gate number 1 ni gate number 2 su mi chama henna gate number 2 su leiri mi miyam yengbiyu aduga ban asina maram oiraga kangpokpidagi churachandpur faunariba lambi thingjinkibadagi kuki singdi yam awaba mayaknari hairi adudi mayam adusu jenjarake ko lampi a block phat vin kukilena kun gari hisare ke tangnan tan ka o dan tave itia hong ke hodeu ham ipi hong te dang ke nai lo he no me katen na samong gari he veven ki gol hong jing hen lai ma khong army ke mai ki ting dan ai tai gari he oh lai ma khong military station kahi gari ke golden jing aduga nan thokiba bangal macha amadi maitain nupi macha adugi wathok aduda phamnakiba meeting 80 amadi maitai bangal yauna meeting aduda kari wafamda sengdokmina khibino habadu taminasi united maitai bangal community gi hal asidagi aldimam taminasi ko ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯐꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯂꯥꯁ ꯍꯖꯤ ꯑꯔꯥꯐꯥꯠ ꯃꯁꯥ ꯃꯤ ꯑꯍꯨꯝ ꯃꯔꯤꯒ ꯀꯣꯟꯅ ꯂꯣꯏꯅꯅ ꯂꯥꯛꯈꯤ ꯃꯤꯇꯤꯡ ꯃꯐꯝꯗ ꯃꯥꯗꯤ ꯌꯥꯝꯅ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯝꯃꯝꯃꯤꯕ ꯇꯣꯄꯤꯛ ꯅꯩꯅꯔꯤꯕꯗꯣ ꯃꯗꯨꯅ ꯉꯥꯛꯇꯪ ꯊꯩꯗꯣꯛꯑꯒ ꯊꯝꯂꯒ ꯃꯍꯥꯛꯅ ꯂꯥꯛꯑꯒ ꯊꯝꯃꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯍꯦꯟꯅ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯅꯩꯅꯔꯦ ꯑꯉꯥꯡꯗꯨ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯀꯔꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ATꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯑꯩꯈꯣꯏ UNPCꯒꯤ ꯀꯔꯤꯗ ꯒꯨꯋꯥꯍꯥꯇꯤꯗ ꯄꯣꯜ ꯑꯃ ꯂꯥꯛꯈꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯑꯃ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯊꯣꯛꯏꯕ ꯑꯉꯥꯡ ꯑꯁꯦ ꯃꯌꯥꯝꯅ ꯐꯨꯕ ꯆꯩꯕꯗꯅꯦ ꯃꯍꯥꯛꯀꯤ ꯍꯦꯟꯖꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯒ ꯑꯝꯇ ꯔꯤꯁꯤꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯁꯤꯗꯒꯤ ꯆꯠꯈꯤꯕꯅꯤ ꯆꯠꯈꯤꯕꯁꯤꯅ ꯂꯝꯕꯤꯗ ꯑꯃꯨꯛꯀ ꯑꯁꯣꯝꯗ ꯄꯨꯂꯤꯁꯅ ꯔꯤꯄꯣꯔꯠ ꯄꯤꯔꯝꯗ꯭ꯔꯣ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯄꯨꯂꯤꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯍꯜꯂꯛꯈ꯭ꯔꯦ ꯁꯤꯒꯤ ꯅꯣꯂꯦꯖ ꯈꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏꯁꯤ ꯃꯤꯇꯤꯡꯗ ꯑꯇꯣꯞꯄ ꯑꯇꯩꯗꯁꯨ ꯃꯔꯝꯗꯤ ꯑꯁꯣꯝꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯪꯉꯨꯗ꯭ꯔꯦ ꯄꯨꯂꯤꯁꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯥꯔꯐꯥꯠ ꯁꯥꯞ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁꯇꯒꯤ ꯋꯥ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯀꯣꯛꯇꯥꯗꯒꯤꯁꯨ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯇꯒꯤꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯆꯠꯂꯒ ꯂꯝꯐꯦꯜ ꯄꯨꯂꯤꯁꯇꯒꯤ ꯂꯧꯔꯨꯔꯦ ꯄꯨꯔꯛꯑꯒ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯦ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀ ꯐꯥꯒꯤꯅꯤ ꯍꯥꯏ ꯑꯋꯣꯏꯕꯅꯤ ꯍꯥꯏ ꯐꯥꯒꯤ ꯑꯣꯏꯔꯝꯕ ꯈꯪꯗꯦ ꯑꯋꯣꯏꯕ ꯑꯣꯏꯔꯝꯕ ꯇꯥꯕꯅꯤ ꯑꯋꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯅꯅꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯛꯏꯁꯤ ꯋꯥꯊꯣꯛ ꯂꯥꯛꯏꯁꯤ ꯋꯥꯀꯠ ꯋꯥꯍꯣꯡ ꯂꯥꯛꯏꯁꯤ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯒ ꯃꯥꯕꯨ ꯐꯨꯕ ꯆꯩꯕꯒꯤ ꯊꯥꯛꯇ ꯂꯥꯛꯏꯁꯤ ꯃꯥꯅ ꯃꯈꯨꯠ ꯁꯥꯡꯕꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯇꯧꯔꯤꯕꯗꯨꯁꯨ ꯇꯧꯏ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯎꯗꯕ ꯂꯥꯜꯂꯨꯕ ꯑꯗꯨꯗꯒꯤꯅꯤ ꯉꯁꯤ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯨꯅ ꯃꯥꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯍꯧꯔꯦ ꯑꯗꯒꯤ ꯆꯥꯍꯩꯗꯕ ꯄꯣꯠ ꯁꯨꯃꯥꯏꯅ ꯄꯤꯖꯔꯦ ꯑꯗꯒꯤ ꯑꯥꯂꯤꯝ ꯎꯂꯃꯥꯁꯤꯡꯗ ꯀꯥꯂꯤ ꯇꯩꯕ ꯑꯥꯂꯤꯝ ꯎꯂꯃꯥꯁꯤꯡꯗ ꯀꯥꯂꯤ ꯇꯩꯕꯁꯤ ꯏꯁꯂꯥꯝꯗ ꯀꯥꯂꯤ ꯇꯩꯕꯅꯤ ꯋꯥꯔꯜꯒꯤ ꯃꯨꯁꯜꯃꯥꯟꯒꯤ ꯃꯥꯏꯗ ꯀꯥꯂꯤ ꯇꯩꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯎꯏ ꯃꯁꯤ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯦ ꯃꯃꯥꯡꯗ ꯍꯦꯛ ꯀ꯭ꯋꯥꯇꯔꯗ ꯑꯩꯈꯣꯏ ꯑꯦꯇꯤꯒ ꯐꯝꯃꯤꯟꯅꯕꯗꯁꯨ ꯍꯥꯏꯐꯦꯠ ꯄꯜꯍꯧꯔꯦ ꯁꯤꯒꯨꯝꯕ ꯌꯥꯎꯔꯤ ꯍꯥꯏꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯁꯤ ꯇꯥꯗꯅ ꯂꯥꯛꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯡ ꯍꯖꯤ ꯑꯔꯐꯥꯠꯅ ꯊꯝꯃꯤꯕ ꯔꯤꯄꯣꯔꯠꯁꯤꯗ UNPCꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯔꯤꯕ ꯀꯔꯤ ꯃꯈꯩꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃ ꯇꯉꯥꯏꯐꯗꯕ ꯂꯩꯔꯅꯤ ꯍꯥꯏꯅ
ꯈꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯚꯤꯛꯇꯤꯝꯁꯤ ꯀꯧꯇꯥꯗ ꯃꯆꯥꯅꯤꯅ ꯀꯧꯇꯥꯗ ꯄꯨꯅꯈ꯭ꯔꯦ ꯀꯧꯇꯥꯗꯒꯤ ꯃꯈꯣꯏ ꯑꯟꯖꯨꯃꯟꯒꯤ ꯖꯃꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯃ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯒ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯥꯎꯊꯣꯛꯄ ꯋꯥꯔꯣꯜꯁꯤ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯑꯄꯤꯛꯄ ꯑꯆꯧꯕ ꯍꯦꯛ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯃꯤ ꯄꯨꯝꯅꯃꯛꯁꯤ ꯇꯦꯟꯁꯟ ꯂꯣꯏꯅ ꯀꯥꯔꯒ ꯃꯥꯒꯤ ꯌꯥꯔꯤ ꯌꯦꯐꯣꯡ ꯊꯨꯝꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯊꯤꯅꯒꯗꯕ ꯀꯥꯏꯅꯒꯗꯕ ꯍꯦꯛꯇ ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯣꯛꯑꯒ ꯍꯥꯠꯇꯣꯛꯅꯒꯗꯕ ꯃꯑꯣꯡꯗ ꯏꯕ ꯈꯣꯠꯄꯁꯤ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯔꯝꯕꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯥꯛꯈ꯭ꯔꯦ ꯃꯔꯥꯜ ꯍꯥꯏꯔꯤꯕ ꯀꯔꯤꯁꯤ ꯇꯥꯡ 5ꯒꯤ ꯑꯍꯤꯡꯗꯅꯤ ꯂꯥꯛꯈꯤꯕ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯤꯁꯤ ꯇꯥꯡ 5ꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ATꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯋꯥꯍꯟꯃꯛꯇ ꯑꯣꯏꯔꯛꯏꯕ ꯁꯣꯏꯅ ꯏꯈꯠꯂꯛꯏꯕ ꯏꯕꯗꯤ ꯌꯥꯎꯔꯦꯕ ATꯒꯤ ꯂꯤꯗꯔ ꯀꯣꯔꯣꯡꯉꯥꯟꯕ ꯍꯥꯠꯇꯣꯛꯀꯗꯕꯅꯦꯅ ꯊꯦꯡꯅꯔꯤꯀꯣ ꯃꯌꯥꯝ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯃꯑꯣꯡ ꯇꯥꯗꯕ ꯃꯔꯤꯟ ꯇꯥꯗꯕ ꯀꯣꯏ ꯁ꯭ꯄꯦꯂꯤꯡꯁꯤ ꯆꯨꯝꯕ ꯂꯥꯟꯕ ꯌꯦꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯦꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯎꯔꯦ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯗ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯕꯪꯒ꯭ꯂꯣꯗ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯁꯤ ꯃꯁꯤꯒꯤ ꯁꯤ ꯅꯠꯇꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯁꯤꯗꯒꯤ ꯇꯥꯎꯊꯣꯛꯑꯒ ꯁꯥꯎꯅꯔꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯩꯀꯩ ꯊꯣꯛꯈꯤꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯤꯔꯛꯑꯦ ꯇꯥꯏꯃꯤꯡꯗꯤ ꯄꯤꯔꯛꯇ꯭ꯔꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯇꯥꯡ 6ꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗ ꯑꯩꯈꯣꯏ ꯍꯇꯥꯗ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯪꯅꯅꯕ ꯁꯦꯝ ꯁꯥꯁꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯅꯔꯦ ꯁꯤꯒꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯀꯣꯛꯇꯥꯗꯁꯨ ꯄꯤꯌꯦꯕ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯅ ꯄꯤꯌꯦꯕ ꯑꯣꯖꯥ ꯖꯤꯌꯥꯗ ꯃꯣꯂꯥꯅ ꯏꯁꯂꯥꯎꯗꯤꯟ ꯈꯨꯔꯃꯥ ꯃꯔꯨꯕꯤꯗ ꯁꯨꯃꯥꯏꯅ ꯃꯈꯣꯏ ꯑꯟꯖꯨꯃꯟꯒꯤ ꯁꯗꯔ ꯃꯣꯂꯥꯅ ꯑꯕꯨꯜ ꯀꯂꯥꯝꯗ ꯖꯃꯤꯠ ꯂꯣꯀꯦꯜ ꯖꯃꯤꯠꯀꯤꯁꯨ ꯁꯗꯔ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯣꯂꯥꯅ ꯑꯕꯨꯜ ꯀꯂꯥꯝꯁꯤꯗ ꯗꯥꯏꯔꯦꯛ ꯏꯁꯥꯒ ꯁꯣꯔꯤ ꯁꯥꯅꯩ ꯄꯥꯎ ꯄꯤ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡꯁꯤꯗ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯁꯗꯥꯝꯁꯨ ꯑꯝꯕꯤꯌꯥꯒꯤ ꯅꯠꯇ꯭ꯔꯣꯗ ꯁꯗꯥꯝ ꯃꯁꯥꯗꯁꯨ ꯋꯥꯔꯤ ꯁꯥꯅꯩ ꯍꯣꯏ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯧꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯃꯌꯥꯝ ꯄꯨꯜꯂꯦ ꯃꯤꯇꯤꯡ ꯐꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯀꯔ ꯃꯁꯥꯁꯨ ꯌꯧꯖꯤꯜꯂꯛꯑꯦ ꯄꯨꯡ ꯑꯃꯗ ꯂꯣꯏꯅ ꯁꯣꯝꯗꯒꯤ ꯃꯇꯝ ꯄꯤꯔꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯄꯨꯡ ꯑꯃꯅꯤ ꯍꯦꯛ ꯈꯪꯕꯒ ꯇꯥꯕꯒ ꯑꯃꯨꯛꯀ ꯔꯥꯎꯟꯗ ꯍꯥꯏꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯒ ꯄꯥꯎ ꯄꯤꯔꯦ ꯑꯩ ꯏꯁꯥꯅ ꯄꯥꯎ ꯄꯤꯕꯇ ꯅꯠꯇ꯭ꯔ ꯂꯩ ꯃꯁꯥꯅ ꯄꯤꯔꯦ ꯚꯥꯏ ꯏꯁꯂꯥꯝꯅ ꯄꯤꯔꯦ ꯑꯩꯈꯣꯏ ꯖꯤꯂꯥ ꯄꯔꯤꯁꯗ ꯃꯣꯂꯥꯅ ꯐꯩꯁꯜ ꯃꯁꯥꯅꯁꯨ ꯐꯣꯟ ꯇꯧꯔꯒ ꯁꯗꯥꯝꯗ ꯍꯧꯖꯤꯛ ꯃꯣꯂꯥ ꯑꯕꯨꯜ ꯀꯂꯥꯝꯁꯤꯗ ꯄꯥꯎ ꯄꯤꯔꯦ ꯂꯥꯁꯇ ꯑꯩꯈꯣꯏ ꯂꯥꯛꯑꯔꯣꯏꯒꯦꯅ ꯈꯟꯅꯔꯦꯁꯦ ꯀꯣꯛꯇꯥꯒꯤ ꯃꯤ ꯂꯥꯛꯇꯦꯅ ꯑꯩꯈꯣꯏꯁꯤ ꯏꯅꯤꯡꯊꯧꯒꯤꯗ ꯁꯣꯝꯗ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯏꯟꯚꯥꯏꯠ ꯑꯃ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏ ꯆꯪꯉꯔꯣꯏꯗ ꯊꯨꯡꯍꯟꯗꯨꯅ ꯕꯔꯅꯤꯡ ꯃꯌꯥꯝꯁꯤ ꯀꯔꯤꯅ ꯍꯥꯏꯔꯤ ꯁ꯭ꯀꯨꯜꯗꯒꯤ ꯕꯣꯔꯗꯤꯡꯗꯒꯤ ꯑꯉꯥꯡ ꯂꯧꯊꯣꯛꯅꯕ ꯌꯥꯎꯔꯝꯃꯦ ꯕꯤꯁꯦꯝꯄꯨꯔ ꯆꯠꯀꯗꯕ ꯃꯤ ꯑꯩꯈꯣꯏꯁꯤ ꯕꯤꯁꯦꯝꯄꯨꯔ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯁꯤꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯆꯜꯂꯦ ꯃꯔꯥꯜ ꯑꯩꯈꯣꯏ ꯆꯪꯉꯁꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤ 40-50 ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯆꯪꯕꯁꯦ ꯀꯥꯏꯔꯪꯗꯒꯤ ꯌꯥꯎꯔꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯌꯥꯎꯔꯤ ꯊꯧꯕꯥꯜꯗꯒꯤ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯀꯣꯅꯨꯡꯃꯥꯗꯒꯤ ꯐꯥꯎꯕꯥꯛꯆꯥꯎꯗꯒꯤ ꯂꯤꯂꯣꯡꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯑꯗꯒꯤ ꯀꯔꯤꯗꯒꯤ ꯁꯣꯔꯥꯗꯒꯤ ꯌꯥꯎꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯈꯣই ꯄꯨꯟꯅ ꯆꯪꯉꯦ alhamdulillah ꯑꯩꯈꯣꯏ ꯌꯧꯖꯤꯜꯂꯦ ꯄꯨꯡ 1 ꯇꯥꯗ꯭ꯔꯤꯉꯩꯗ ꯄꯨꯡ 1 ꯍꯥꯏꯔꯛꯄꯗꯣ ATꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯥꯛꯑꯦ ꯃꯔꯝ ꯇꯥꯅ ꯑꯗꯨꯝ ꯂꯥꯛꯏ ꯃꯤ 100-150 ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯔꯤ ꯇꯧꯕ ꯃꯔꯝ ꯇꯥꯕ ꯃꯤ ꯉꯥꯛꯇ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯀꯣꯔꯣꯡꯉꯥꯟꯕ ꯃꯁꯥꯃꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯏ ꯐꯝꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤꯗ ꯏꯅꯤꯡꯊꯧ ꯊꯣꯔꯛꯇꯅ ꯋꯥꯐꯝꯁꯦ ꯊꯝꯕ ꯍꯧꯅꯔꯦ ATꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯖꯣꯕꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯅ ꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯂꯥꯟꯅꯅ ꯇꯧꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯂꯥꯟꯅꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯀꯤꯀꯠ ꯑꯣꯏꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯗꯨꯝ ꯊꯝꯃꯤ ꯅꯤꯁꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯀꯔꯤꯗ ꯊꯕꯛ ꯊꯧꯔꯝꯗ ꯂꯥꯟꯅꯔꯤꯕ ꯁꯣꯏꯔꯤꯕꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯂꯣꯏꯅ ꯊꯝꯅꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯁꯖꯤꯗ ꯏꯃꯥꯝꯁꯤꯡꯅ ꯍꯥꯏꯕ ꯑꯗꯩ ꯀꯝꯃꯨꯅꯤꯇꯤ ꯑꯃꯕꯨ ꯃꯥꯡꯍꯟꯅꯅꯕ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯤ ꯃꯥꯡꯍꯟꯒꯗꯕꯅꯤ ꯃꯌꯦꯡ ꯇꯥꯍꯟꯒꯗꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡ
ꯂꯧꯒꯗꯕꯅꯤ ꯀꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯆꯥ ꯄꯣꯛꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯝꯁꯤꯡꯅ ꯃꯁꯤꯗ ꯕꯌꯥꯟ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ alhamdulillah yamna fajaba discipline amda ahan de koi bhai islam thame bhai islam no wafam tu marik chubna ekoi na taw bom chung taw daba amsung drak ki kai gi mari le no wafam ching jara taw jabadi yamna ngaling de ki koi thabuk thorom mayam ma tawi adubu leiriban law and ekoi ki order ain kari sing ji sarkar gi osi na kaga mathak thangba leiri sing je makoi de chennaru re मखोइने करम मोंग पैसा लौरगनि खंगे कनि खंगे थालोकिबा आइखोइने खुट्टे कोलगा खान हेक हेवबा ओ तबसिंगना मपागल हेक लेकिबा आइखोइने सोनबनिना नखोइने तौबुगुमि खोइदे पावरफुल तौबसे ngамदबा हाइने तिबु जुगुम मोफम म्याम फोंदोने ताने बजाबो मोंग मथां मथां आइखोइगे बीबी को इस्लाम दिना यामन मरिक मोफम थमि अदरगे आइखोइ जेरेन सेक्रेटरी रेसबाइन थमि हवांगे कोगे करिनसु amin nasu MMW ki abibi amin nasu thami yamna phajana damak ta nei aroi bitai samanga thami atai tai punamak hoji ki tahai daba pitaba hai bise masiyama aihoi tau de bita de hai open masi iko ki mai kai ki torongani hai na lapiri wahalaban chingna tha dabra hai bo hang angai si tau de tawham thok de masi 하리보 와펌지다. 나거는 떡이 하이비티 야로 꾸란 바이 하게다. 퍼션 꾸란 바이 하게다 뭉티다. 이닝동이 마망더니 아두 떡이 하리비 떡봉 독대 하이비티 이닝동으로서 하이리 현진바 조금바 드라마도 속바 커뮤니티도 속바 조금 와펌 떡펌 독대 떡으로 되더니 아무 월수 아무 월수 떡으로 되더니 하이비티 이닝동이 야 퍼져 보mon다. 하이, 아차. 지금 가다 봐 어떻게 이맘 생기면 땅도 이사몽 하래. 해과터도 보면 내버려 밑에서 아이고 지금 오펌 잡았구나. 머니푸르다 마시 인클루딩 히디리 밤야우나 마시 짜테 까니 홈레 마시 이맘 어리 싱티몰 빙었더니 이맘 어리 몰 비싱티 너는 몰비 오이더바 머니푸르 스테이트에나 몰라나 몰비시 리싱 아홉가 장화가 군사가 머리 뭉아 내래 호지 포부다 하이빙지 인터스니 자마티 머리 되기 자메티 머리 되기 레리버 수금버 소세 가리싱지기 오나이생이 머리 되기 레리싱지 인터스니 나니 해코터로 따로 거기 호지 포도 티부다 하이 워폼 제까나 몸나 하이 기부기 강 기부기 레포트 레이티 시나들 감보세 마이사 하이 비치기 워폼 제 하이소 하이헤이데 우라나 팅고 워폼니 하디스 딩고 와펌니 와나 딩이보 와펌어두고 젤레 스토르가 하디스 딩이보 와펌어두고 젤레 스토르가 하이람 너버디 마 버니스멘 방품 토이 마 대라 방품 토이 호직 아이고네 티고도 방그레 지로니 호직 에티기 젤리 나오스나 라이 하이나 덤비러분이나 모두 파티쿠라 카나로 카니노 마와삭 마밍 타오 마우 부칼라게가 어레로 치엠기 봉로다 나트라가 ngasi 사기 봉로다 Nia mamangga public place ta mawo mantawa ako the nipi ba se pin na ko talo khola ngam ga ai te ya nei re hegi ai yo pham na ka wat re hin bra padani e ti ki tin nau sing ju ya am na padana ta tai am sung ki chipin lai na he mu la li ne he ti ne lai ne tu ta na hai ne ti ya mu se bu mo hare karina inin ko na igogi lai mo te bang li tin nau sing ki 아사오부지 바다비 홈다 예티기 동아이도 벤도 분능수 다도비 마동 다버지 야는 시자는 내미는 내부도 없다 또 회의도 타복 떠오르지 또 뭐가 자오버가 메대기 또 뭐가 방안기 자오버가 칸어버세 또 뭐가 자오버가 칸네 하시 메대기 방안기 칸네 하이루시 하이고 하시 하이브니 벤이닝도 지금 저들을 한대면 될게 하는 게 하이지 돌아가다 돌아볼까 한다 꼭다하면 거의 공항하고 내려가 Video mo kure. Kana ning sister no kam to no media da phamin hel sing kure mani sam ho bo da me amama. Kana ma para no ka miru dise. Kana ma para no ka kana bo kholo no ba. Dai phamin no ko wari chale se hai bida yaad ra.
너지 너야다 들어가자 보다 뭐에다 거리다 메디아도 꼬마가 나오고시 시로가 좀 무시 제가 좀 공상을 해봐 아무나 미팅 리포트 로고 났대 미팅 리포트 도면에 로고 잡게 못한 날 이거 이어비시다 나타가 이어비시냐 미팅 리포트 로고 잡게 가리 들어가 내리 가리 들어가 내 하지 알아 봐는 미 군머리 뭐가 갈로이나 로우 리포트 나타브라 넥스트 우르그르 못తుం다 거기에 못తుం다 जमीन अंजुमन ना मुखी अंबियाना अकीबोना रिपोर्ट लो रुपंग तुम मुखी मेडिया ते थादर पनता मुखी मेडिया ते ला थोड़ी तो लाने ला थोड़ पड़ा आई कोई ता दबरा सीगी मथा ता भी कोई मकी ये बिसिया करो मेरी पोन लो लो रुक से अतुका हायरंदी सफेद झूठ मैं घुमिन से तो फन ठोके ngara अंजुमन की सदर अंजुमन की जमीन की सदर mana persana phone dawi hagi de puno hai ke pa khumam to bet ke hagi de puno directly nang alima mo na tin thiri kar ke alima mo na tin thiri no hai de bra sigi thaka hai de bra adu ke karim pe hai te nang kana ni insist bro kana na thodin bro ye bisibol ko tawin to tawna ma mo da to no adu ko koi ko ta ki khun puno soi do tha do hai ke ai ko singora aro igo na koi khana so pam de कोतागी सोतो नरवे ने चपनते वाने लेरिबो इस्लाम धर्म दा काली तेबिलो अमसुं मुस्लिम लेरिबो मैते पंगल मणिपुर दा लेरिबि खुगी जाति अनि की खिन अब नुसिने तबदो मदु लेइतने अब नुसिने बा मरियमा लेइने न बिदमता मदु बिदमति यूएबीसी मांग थारग चंगुबने नखोनि मपु के हाना नखोनि थुतुगी मपु के हानि को चंगुसु नते मखमंद्र न को इगोय रिपोर्ट लो लाख पकिसु दरकार को दि हाना लाखिदमने हागो फंपन मुलन थांगरे मसिगे सेंगो रियलिटी सिटी मैम हमें नगति अमना आइगोय लेमिनल कम्युनिटी सिंगसे नुसिने न लेमिनल के दमता अचौबो परा अमले सिगी परा से कोई फमिन नगै कोई थबगन थंग न बोनसि आइगोय वरी तावे लेरिबो कम्युनिटी अनि सि आमना नुसि जानना लेमिनल मगे गाड़ी जे कारपु मतंदा मितै पागल लमा गाड़ी ते यारों द्रगति कुमहोबा गाड़ी तों किदबा युम में सागे आयना इमहन दोन में तमना मितै पागल लमा कौरगा यो न तौरगा ले तुम में हाबगा ला ल तोंदल पाता पीरगा अदवेना फोर मोर तौरगा युम दु साबा होबि हाबा ngarang han bo toromiba karine sigi thajanaba masigi nuksinaba marise halangana budamta aigoi laloi aigoi iman yakin ge loina unji hingana budamta aigoi honasi aigoi iman yakin ge loina tawru jaba thawukta tawdrawa hinjindrawa lale jaba mokon dekhon landrabdi isagi gunada ge hingane atopa lemindari ba any community khunimangna nuksiba phawgani Tendai tongda tappa matanda nama sono matanda tamin dai bisinda ga toruga makon tagalaga titi la kudo 2 minute ruki namaz padre hai parigi nuksiba ma phawu atoma thau toroti dharma jemba thau toroti punnamangna miul betanate jangal le leiba sa kaina isin le leiba jibetan tu punnamangna aduma dharma leiba mi sakta nuksigani ye aduna aigoi khuningba any community oisno इसा की धर्म नोंगा न चटपा लांदबा तवैदबा थबुक पुदिंग मथे ngang लेबुंग बा तुगुंबा मियोय जाति हाइबदो ओइनेना बो फोन मिनर सी हाइबा वफम मसिग लोइना मतंग खुदिंग मते यूनिटी मानबा अखो खना तानरगा तका ले थबुक खुदिंग मता थबुक खुदिंग मक पांथों नरबेना मता फोन मिनर सी हाइबगा नसिग दि मता ग सोय दai टेंशन जरके मैम ताबीदे याम फजब वफमनी अदुगा मैम वीडियो सी असवाय मतंगसिदा टेंशन नबा होनाजरगे अदुगा वीडियो सिदा यंगबिरिबा इसिनाव मैम पुनमकु थागतपा फोंदोकचरी आइगी माइकेदगी अदुगा अइना हाबदा सोइबा लानखिबा यावरबसु इसिनाव मैम ngapiगनी अदुदि मथंगदमु थेंगनाजरसि मतंगसिदा कायनाजरसि मैम विदाय लौजरगे मतंगसिदा